Akasbani Imphal Nayani Devi na pau pajari ahanbada maruoiba pau World AIDS Day lisingani kun mangagi thorom raja sita sungasi paks na pangthogli aikhoi khuding manga amato ina lobo yaba tahdang singlomina si haina hanagi mukhyamantri nongthombam birena appeal tawri security ki akan section thoranga loina na nomada changdaba yadraba polam singpuba gari sing Imphal tamna changlakli Nagaland na mapung pabarai mo erakibagi chahi humphum doi jurokka palan thauranga iroina na Hornbill Festival nga sidagi Nagaland da horagani amasung punna sitting tara manga laigadaba sangsat ki ningtambipam nga sidagi hore Malemgi mapam kaya da pangthokna bagbung maji Manipur da su World AIDS Day lisingani kun mangagi thauram pangthokli palan thauram asigi chahi asigi oibe hiramna ayat apan nam khaiduna AIDS thengna bada awonba purakba haibasini raija asida su palan thauram asigi mapung oiba thauram asi Manipur State AIDS Control Society na sinduna raija thakta Imphal gi Palace compound da leba Manipur State Film Development Society MSFDS ki auditorium da pangthokli thauram asida raija gi Health and Family Welfare gi Commissioner Suman Singh Hagsel gi Special Secretary Kengru Juringla amasung Somorjit Salam Health Services ki Director Dr. M. Hemantongpar Singh amadi Manipur State AIDS Control Society ki Project Director Samin Ahmad Saha Sarukyari Numit asina lakpada Manipur miyam da mapungoina laina asina soalabai mung manung amadi mioi singbu thauna haploduna social media post hamada hanagi mukhyamantri nongthombam birena hai numit asina lakpada khoi kuding manga laina asigi matang da miyam da ningthina khanghan nabagi amata oiba tawdang adu ningching minasi laina asi laina tragana leite aibadu khangdong nabagi damak matam chana test tawthong nabagi damak pungning thawgatuna laina asina soalaba singbu Anthony Yengba amati tathi tayoina tawbagi wakalon adu thadoklassi mahangna hai aikhoi khuding mangna amata oina punduna tunglam chata nagari khuding makta asa amati kai khumna baga loinana manaba mieng da yengduna amata na hingmanawi ki tanja ama lomina si Thauram asida National Red Ribbon Quiz Competition lisingani kun manga da makok matang tarba sing da mana matum yen thokpada natana numit asiga mari laina na pangthokiba competition singi mana matum su yen thokani palan thauram asi MNP na su sinduna Imphal gi high school hero han balaikai da leba Manipur Dramatic Union gi holder su pangthokani Raija sida nongmada changdaba yadraba polam singpuba malgari sing security gi akanba section thoranga loinana makhata na Imphal tamna pusilakli aikoi gi jiribam paumi nga thembi sajina hai ngasi ayuk pung taru kharai helakpa duwaida security gi akanba section thoranga loinana nongmada changdaba yadraba polam singpuba tata trak marphudra mapan Imphal gi damak jiribam thadokre Imphal tamna chatkiba mal puba gari sing adugi manungda LPG puba tata trak kuntrani thoi petrol puba gari tara nipal diesel puba tara taru atay polam sing puba truck ani cement puba gari tare tiles puba gari mapan megi puba gari ani yauna atay polam sing puba gari sing yauri Amaromda Manipur Police Control Room na thokpa cherol mada hai nongmada changdaba yadraba pochai puba gari sing Imphal tamna pusilakpagi lambi security ki akanba section thorang leptana lokhatli chingamadi tampaki tongan mafam singda hangba checkpoint singda su leptana security ki akanba section thorang lokhatli Utsa UB Lakpi Championship lisingani kun manganga sidagi Imphal Istilagi numpok sanjen bandaleba kabungput lampakta horagani Utsa International Limited ki sentang mangat makhada pangtokadaba thauram asi aheng loichingani People's Development Society mapugi achikpa thangta leikol amasung Baruni Road Youth Organization punna sinduna pangthokliba thauram asida tournament kaya pangtokani Operation Sadbhavana gi saruk amo ina Bharat Lanmigi Red Shield Division sinduna ngarang Kangpok Jila gi laima khongda laiba LNH Bethel School da thauram ama pangthokre thauram aduma hero singda magul leba mahima singpiba amadi hena afaba makhal gi mahima sing tambagi kanaba pinabagi pandam da pangthokpani thauram asigi saruk ama oina Bharat Lanmina School asida computer sound system bands decks na chingba polum kaya su yen thokhi
Nagaland mapung phaba raija ma oirakibagi chahi humphumdoi surakpa palan thoram asi raija asida pangthokli masigai iroina na Nagaland da chahi khudingi pangtoktuna lakpa Hornbill Festival su raija asigi Kohima da laibaki samagi Naga Heritage Village da ngasidagi hauragani Numitarani jupna pangtokadaba festival asida mapung oiba Naga tribe phuruk khuding mangna amato oina punduna saruk yagani festival asida Naga phurup singi oiba natki jagoi isei kayasu pangtokani aikoigi akasbani pangmina hai Hornbill Festival asigi kuntaruk subai edition ngasi numidang wairam Naga Heritage ki samada haudokani haudopagi mapung oiba thauram ngasi nungthil pung marida ki samagi Unity Plaza da pangthokani thauram asi Manipur amasung Nagaland gi Raijapal Ajay Kumar Balana luchingduna haudokani festival asida United Kingdom, Ireland, France, Austria, Malta amasung Switzerland leibaksing saruk yagani Arunachal Pradesh na state partner oina saruk yagani tabiriwe pawasi Akasbani Imphal dagini Sangsat ki ningtham mipham asidagi aure mipham manungda punna bill tarom doi puthokani bill singadugi manungda the National Highway Amendment Bill, the Atomic Energy Bill, the Corporate Laws Amendment Bill, the Insurance Laws Amendment Bill amasung Higher Education Commission of India Bill lisingani kunmanga yauri Lok Sabha da Selthum Mantri Nirmala Sitharaman kumja lisingani kunmanga kuntaruki supplementary demands for grants ki hanba bets kanaduna bhol launanaba putukani mashi mathakta Srimati Sitaramana Central Excise Amendment Bill amasung Health Security Cess National Security Cess Bill singani kunmanga su putukani ningthami pamasi haudoktingai gi mangoina na pamising da wangang laduna Pradhan Mantri Narendra Modi na hai Bharat ki sel thungi pipam asinga sidi singthaningai oiba yaba tangkak adu yaure mipam asina lebak asigidama kari thabak thauram sing paikhatkadage haiba wakhalon aduda pandam thamli Sri Modi na hai जिस गति से आज भारत की आर्थिक स्थिति नई ऊंचाइयों को प्राप्त कर रही है विकसित भारत के लक्ष्य की ओर जाने में ये हमें नया विश्वास तो जगाती है नई ताकत भी देती है साथियों ये सत्र संसद देश के लिए क्या सोच रही है संसद देश के लिए क्या करना चाहती है संसद देश के लिए क्या करने वाली है इन मुद्दों पर केंद्रित होनी चाहिए विपक्ष भी अपना दायित्व निभाएं चर्चा में ऐसे मुद्दे उठाएं मजबूत मुद्दे उठाएं पराजय के निराशा में से बाहर निकल करके आए और दुर्भाग्य है कि एकाध दो दल तो ऐसे हैं कि वो पराजय भी नहीं पचा पाते संसद के निंगथम मिफम असी था असिगी तरमापन फाव चथगनी मिफम असिदा पुन्ना सिटिंग तरामंगा लेगनी Saras Ajibika Food Festival lisingani kunmanga ngasi New Delhi da Rural Development Mantri Shivraj Singh Chauhan ha uduk lagani Rural Development Mantralayna High Festival asida lebak asigi tongan bar aija kunmanga dagi lakpa nupi singna saruk yari stall phuni thoi gi manunda chinja ke stall yangkai amadi natural food product ki stall tarani thoi yauri masida Haryana Arunachal Pradesh Maharashtra Kerala Assam Uttar Pradesh Uttarakhand Goa amadi Gujarat Taki lakpa miyoisina saruk yari festival asida tongan bar aija singdagi puthokba chana naba mathil changmai hena miyamda phangan gadauri festival asi tha asigi mapan phawa pangthokani Taipei da pangthokba World Skills Area Competition lisingani kunmanga da Bharat na nipan chupa tarakle competition asida lebak kun mapan saruk yakhi competition adu da Bharat na lupabi takaman ama senjengi takaman ani amadi medallion for excellence awum phangbangam ki aroibada maruiba paw amana World AIDS Day lisingani kunmanga gi thoram raija sida sungaji pak sana pangthokli aikhoi khuding mangna amato oina lobo yaba thodang singlomina si haina hanagi Mukhyamantri Nongthombam Birena appeal tawri security ki akanba checksin thawrangal oina na nongmada changdaba yadra polam sing puba gari sing Imphal tamna changlakli Nagaland mapung phaba raija ma werakibagi chaihi humphum doi suropa palan thauramga iroina na Hornbill Festival asidagi Nagaland da hauragani amasung punna sitting tara mangalai gadaba sangsat ki ningtham mipam ngasidagi haure pauloi jare